lamlen asida leibiriba mitai maitai furup singda mitai tribe union MTU World Mitai Council WMC amadi kanglaipak kanbalup KKL na nolong na paujala matang thamjari madudi lagliba November gi tang kundagi hauraga December gi tang kun fawbagi manungda mitai maitai bu amukhana Indian Constitution gi makhada Scheduled Tribe Restoration taunabagi damak khangjang ama oina malem asida leibiriba mitai maitai singi mafamdagi mateng matang nijari loindana mass miscall campaign amakhak pangthok sagadauri hairiba mass miscall campaign asida tangai fadana isa isagi ithaudangni khanbiduna sungsoi soidana saruk yabinaba paujel asi thamjari adomna miscall pibigadaba number 8732 042511 amuktanga hana 8732 042511 hairiba number asine adomna number asida miscall pi khrabagi tungda adomgi number aduda call center dagi message ama tharakani hairiba message aduda call tobiriba adomgi ming amadi laifam ningthijana ibiraba matungda message adugi reply tawbigadabani thaudang asi sungsoi soidana saruk yaminase adombu amukha hana thagachari